Ahanbada maruoiba pau. BJP gi MLA kharana governor ga unaduna sarkar semna batakna khrabasu center nadi PR makhata na thamningli haina source amana fondorakli. Manipur gi hauzik oiriba phibam asi yengluragadi henna khudong chadaba tangka kaya mayok narakpa yai haina sanayai mana fondokre. April 5 da kuki singni attack tawkhibagi laman khumbo oina Konsaram khulda kuki changba thingkhre. Hayeng chinggi district tareta nongkana chugani nongkana chubadagi ukhul lambi da landslide thokre. Amikna lakliba jun amadagi isai nongmai gi thorom haunaba warip lawkhre. Chin resistance na Junta Lanmi Changlakpa Ngamdanaba Thourang Toukhre. BJP gi MLA kharana governor ga unaduna sarkar semna batakna khrabasu center nadi PR makhata na thamningli haina source amana fongdorakli. Haukiba February thada Chief Minister N Biren resign tawkhraba matung state asida PR lengak lakhraba matungda oirakliba phibam asega mari leinana BJP gi MLA nipan yauna punna MLA tarana ngarang Manipur gi governor ga unaduna BJP na luchingba sarkar ama semba pambagi wafam phongdoklamlabasu hauzik oiriba phibam asida central leaders singi maikaidagi Manipurda popular government ama lingba pamdri makhata na PR thamningli haina pawgi source amana hairi. BJP gi MLA kharana ko chenduna sarkar semna bohotnariba asi kamari leinana BJP gi senior leader amana national media da fongdorakhibada Manipurda miyam gi anawba lengak ama lingnaba ngarang ruling gi MLA singna governor ga unaba leikhrabasu hauzik oiriba Manipur gi phibam asida president rule matam ama hektada lauthopagi wafam leite hauzik oiriba Manipur gi phibam asida center amasung state machinery singi ahanba thabakti popular government ama lingba nate hauzik ki phibam asida political gi khumang chausan hangadaba thabak thoramna Manipur gi tangdu leitaba phibam hanjin hanbegi thabak thoramda na thairakpa yai state asida hauzik paikhatliba thabak thoram khudingmak mahiyan ba horaklabani haiki. Amaromda BJP gi national leaders sing amasung central government na Manipurda miyam gi anawba lengak ama hauzik maki oina lingba pamdri hauziki phibam asida anawba lengak ama sembagi wafam asi oithokpagi wangmada lei haina Manipur gi phibam kupna nainariba BJP gi senior leader amana fongdorakle haina national media gi report aduna makhata na palli. Pawgi source asina makhata na hairibana ngarang BJP gi MLA singna Raj Bhavan da chatuna governor ga unakiba adu icham chamba official visit amani. BJP asi yamna discipline leiba party ni kanabu state asigi luchingmo oina khangadagi haibadu central leadership ki makhada lepkadabani discipline party ama oina khongthang adu inba tabani hairi panbe yabadi ngarang BJP gi MLA nipana luchingba MLA taragi team amana Manipur gi governor ga unaduna state asida ruling gi leiriba MLA nifu mari asina popular government ama lingba pamle haina taksilam kibaga loinana athubada BJP na luchingba sarkar ama semnaba MLA kunni thoina sign tawba cherol ama su pisinduna taksilam kibani. Manipur gi hauzik oiriba phibam asi yengluragadi henna khudong chadaba tangka kaya mayok narakpa yai haina sanayai mana fongdokre. Ngasi lang Thabal Kunja wang lekai da leiba ibuthau pakhang bagi sanglenda pangthokpa ikau khatpagi thoramga mari leinana mahakna wafam asi fongdokhibani. Ibuthau pakhang ba thaugal lup lang Thabal Kunja na sillaga pangthokhiba thoram aduga mari leinana RK sanayai mana makhata na haikibada Manipur gi oirakliba phibam asi peningai oide. Lal horakiba chahi ani helaklaba asida nangkiba awa ana misimina amadi ngasi fauba mayumda hanjinba ngamdana leiriba miyam asi yengluragadi hauzik oiriba phibam asidagi hena khudong chadaba kaya mayok narakigani haibagi nungnangba fawi masi pumnamak mayoknagi hairabadi Manipurda khundaminariba furupcha singna tungda oirakadaba phibam sing khangminaba tai loinana lamdam asida tangdu leitana hingminabagi khongthang lokhatminabana achumba khongthang oirakani haina fongdokhi. April 5 da kuki singna attack tawkhibagi laman khumbo oina Konsaram khulda kuki changba thingkhre. Haukiba April 5 da Konsaram khulda kuki singna naga khulsingda chathakiba thodok aduka mari leinana April 13 da Joint Tribe Council na sinduna pangthokhiba People's Consultative Meeting na lawkhiba warip ki matung ina Committee on Protection of Indigenous Peoples Ancestral Land na mathang tha June 2 dagi hauna Inpui Liangmai Rongmai amasung Jamai Tribe ki territory singda kuki sing changthok changsin tawba thingkhre. Kopipal gi cherol asina hairibana warip asi April 5 da Konsaram naga khulda kuki singna attack tawrakhiba maru oina mafam aduda leiriba indigenous people singi dignity amasung peace ta akaiba pirakpa thodoka mari leinana lawkhibani. Naga community ki cultural identity amasung safety da akiba pibagi thoong sing asi Kopipal na akanma moongda condemn tawi. Kopipal na athingba thamliba asi icham chamna lawroidabani masi maru oina reason asida santi amasung nungsijanana leiminana bahotnabada akaiba pirakpa thodoka mari leinana ni. Hairiba athingba asi nakal anigi marakta constructive oiba dialogue amasung mutual understanding anigi khuthangda nakal anigi oina yasinaba amasung peningai oiba warip ama leitriba fawba chanagani. Stakeholders sing ethnic communities sing na hairiba directive asi ikai khumnana chatnabiyu
loinana indigenous Naga people singi ancestral right amasung hana leiramba territory sing adu amuk hana hanjin handuna santi hanjin hanabagi pandamda hairiba khongthang asida mapung fana cooperation PBO marak asida kopi palna lauthokiba adugi matung ina Regional Naga Council of Manipur na mari leinaba Nagagi leader sing amasung frontal organization singna makhoi gi jurisdiction singda hairiba warip asi sogatnaba khangankhre hayeng jinggi district tareta nong kanna chugani nong kanna chubadagi ukrul lambida landslide thokre ngarangdagi ngasi fawbada Manipur gi mafam ayambada nong ka hena chubadagi landslide amadi mudslide thokpa yabagi phibam leire moreda millimeter chamaga ani yauna khwaidagi wangna nong yamna taba haibadu oire aduga juri bamdana millimeter 16.5 gi changda nong nemna chuba haibadu oire haina Indian Meteorological Department IMD na report tawri report asigi matung ina hayeng pung 13 gi manungda ukrul kamjong tamelong sanapati noni amadi ferjol hariba district sing asida nong kanna chugani hairi ngarang ahing nong kanna chubadagi ukrulda landslide thoktuna miyamda chathok chasin tawbada yamna chauna apanba oire hairi masida natana Manipur gi tampaki mafam singda leiriba leira konsang singi iram nala sing funjinbana maram oiduna ising chenfam leitabadagi lambi sing pumnamak ising thumjinduna miyamna chathok chasin tawbada yamna chauna awaba mayuknari hairi oirakliba phibam asigi matangda Manipur lengaki Department of Climate Change ki Director Dr. T. Birjakumar na phongdorakpagi matung innadi Manipur gi tampaki lamphawduna cheliba maru oiba turel singi horakpham turel maru oiriba chingi saruk singda hauba u pambi sing paksana yanthatkibadagi ugi marana nong taba matamda chupsinduna thamhogadaba isingi saruk sing adu chupsinnaba leitabadagi maning tamna chentharakpadagi turel singi imai wangkhalakpani maram aduna turel singi maru oiriba chingi saruk singda upal wapal marang kaina thaduna amadi u yanthatpa thingdrabadi nong khara chubaga ising ichau thokpagi awaba asi miyamna mayoknagani hainasu phongdorakhi amikna lakliba jun amadagi isai nongmai gi thorom haunaba warip lawkhre ngasi fam kiba apunba Manipur matam isai kanglup amiki executive mifamna hozik oiriba lebaki phibam amadi isai hauba yabagi matangda kupna khanaraba matungda lakliba jun amadagi akaknaba jackson bachana kanglon amagi makhada isai hauba haina leple amiki general secretary M Dhananjay Singhana sahi tawduna thadorakpa cherol asida isai haudringai mangjaunana pamnaba thodok sing thoktanaba lakliba me 38 da music arranger sing kauduna kupna khana haunaba amasung jackson bachana kanglon sing kupna khana haunaba su ngasigi mifam asna leple loinana isai tawba matam da makhagi chanagadaba chana kanglon sing asi jacksina tawgadabani Hauzik oiriba lebaki phibam asna maram oiraga isai haubagi matam asi numidang wairam pung 5 natraga 3 phaubadagi oigani isai loisanbagi matamna numidang pung 10 makhaida oiragani artist singi marakta muknaba waraunaba leitanaba amadi isai matam chana loinabagi damak singer artist amadi isai sakpagi matam minute kun oiragani mathakta paliba chana kanglon asi artist singna yamna cheksinna ingadabani chana kanglon thukaiba artist sing makhata na performance tawhandanaba amadi matik chaba action sing lawgani hairi Chin resistance na Junta Lanmi Changlakpa Ngamdanaba Thourang Toukhre Myanmar Chin state ki awang thangba saruk singda Myanmar Junta gi Lanmi sing Changlakpa Ngamdanaba Chin resistance forces singna akanba Jackson Thourang lokhatkre haina agency ki paw amana phongdorakli Pawas na makhatara duna hai Junta Lanmi na Chin state ta Changlaktanaba Chin resistance forces singna Junta Lanmi ki mathakta akanba attack sathakhibaga loinana Junta Lanmi singna Monpi amasung Hyangjing khul sing fauduna Changlaknaba honarakpada Junta Lanmi amasung Chin resistance ki marakta chauna khuthokna ki hairi Divisional Commander amana luchingba Junta lenga ki Lanmi chanipan rom tha sigi 19 da kaletagi Saigang region tamna changsinaba honarakpada Molpi gi manakta Chin resistance singna attack chathaduna athingma pikhi kaletagi kilometer 13 rom lapna leiba Saigang region asi Myanmar gi yamna maru oiba mafam amo oibata natana mafam adu resistance forces singna khudum chansin khrabadi Junta Lanmi gi mapangal khangson sonthabagi maru oiba machak ama oigadawri Kale People's Defense Force na Saigang region tamna changsilakiba Junta Lanmi mapan fajan khibaga loinana Lanmi kunrom halankre hairi Chin National Army ki wangang loi silai hat mina fazilaba Lanmi sing adu lanfamdagi phabani haina phongdokli